Manipur district ki Tronglaobi da terrorist attack chathaduna pikliba angang ani hatkibi thaudok asida Prime Minister Narendra Modi amadi Home Minister Amit Shah na ngasi fauba wahi amata ngangdababu Congress Party ki maikaidagi akanba mongda condemn tawrakli loinana CRPF na micham ahum hatlaga kuntra rom asok hankibagi thaudok asisu awangba thaki judicial inquiry tawgadabani haina taksilakli Imphal ki Congress Bhavan da pangthokpa paw ki mifamda Congress Party ki wangangloi Dr. KH Ratan Kumar na Tronglaobi ki tamthiraba mihat asigi matangda BJP ki central leaders singi maikaidagi ngasi fauba yaningdaba wafam ama fauba fongdokpa leitri loinane state asida leiriba leingang asinasu sikhiba sing asi lupa lakh tara ki ex gratia piraga loire haibagi matagumna nishi asigi matangda chap chaba wafam amata fongdoktri masigi matakta mihat asibu yaningdaba fongdoktuna kongjang changsin kiba miyamda CRPF na nongmaina kapkibagi thaudok asigasu judicial inquiry gi thabak amata lokhatri haina nungaitaba fongdoki amoromda suda leiba Kadar Singbu camp ta thamlaga suna taba singdana military crackdown tawgadabani haina Congress ki wangangloi asina taksilakduna state asigi sensitive oiba mafam singda leingakna central forces khakta deploy tawriba asi state force ka loinana tawhanbiu hairakli CRP gi da mob ama change haibasigi masigi gap sigi manung sida district administration se masi kari taw laiye akoi Tronglaobi incident ki bomb attack tu gi di NIA na tawrani na haigre NIA na tawbai su akoi matam si akoi prajada madu gi trust deficit amasu yam chauna leire center ta gi adu hairi haibana tab magi chap chaba akoi gi state forces sing se masi magi kano seasonabam thukpa masi seasonabam thuye na khal koi highly sensitive oiba area da akoi gi leiriba akoi gi state forces sing se masi deploy taw gadabani